IDP singidamak BJP na thabak tawde haiba wafam BJP state president Masel Yannakhidre BJP na Manipur miyamgi maru oina IDP singidamak thabak tawde haiba atai political party singi wafam BJP Manipur Pradesh ki president Masel Yannakhidre BJP Sugunu Mandal na sinuna Kakching district ki wangu sandangkhong da ngasi pangthokpa BJP gai luchingba Dr. Syama Prasad Mukherjee gi chahi Chamaga kunga mari suba mapo kumon thoramda Masel Yannakhidre wafam asi phongdokhibani state asida thokliba irang asi kari maramdagi thokhibano haibasi mipum khudimangna khangnaraba wafamni adubu hiram asida Congress amadi atai political party kharana BJP bu miyamda lana uhannaba amadi political gi khudong chaba lawnaba honnabari haikhi Manipur da mahausa gi fibam da hanjilaknaba central lengang kanba thabak lokhaliba chaira asida Congress na nongna mikhal pangthoknaba phongdorok palaibak thibani Masi makoina miyamdagi mikhal na hena lumna laubani haiba taklabani haina su Masel na phongdoki thoramadu saruk yakiba BJP gi state secretary K Saratna Kumja 2024 da pangthokpa Lok Sabha mikhal da BJP na mamangi election dagi bon masing hena phangki adubu Churachandpur amadi Kangpokpi da hangba special polling station Putthare romda tampakta leiramba Kuki Kangluk ki voter lak ama henbana Congress da vote pi khibana vote maithi khibani haiki thoramadu da Congress party yorambadagi BJP da changlaklaba miyoi kharasu lengyan fi yanduna taramna okhi Iran na USA ga makha taba nuclear gi wari sanaba du gi waref launanaba matam henna pamli Iran gi Minister of Foreign Affairs Abbas Araghchi na USA gi President Donald Trump ga makhoi mamangda paikhatpa horamlaba nuclear gi matangda wari sanaba horamlaba adu chayol asida makha chathanaba phongdoknarakliba sing adugi ona tainabada Iran na matam hena loba pamli ngarang pawi channel amaga wari sanabada G7 gi oiba foreign minister singi summit aduda Iran gi nuclear program adu tapthanaba statement ama issue tawkhibadu gi pawkhum oina pirakhibani Ningsing bayabadi Israel na Iran gi nuclear amasung military infrastructure singda attack chatharakhiba du US amasung Iran na nuclear program gi matangda wari sanaringai manungdani makha tarakpada June 21 da USA yausilaktuna Iran gi Fordo Natanz amasung Isfahan nuclear site singda bomb thadaduna attack torakpani Iran gi maikaidagi makhoina semgatliba nuclear program asi langi natte peaceful oiba mawongda energy puthokpagini haina matam kayadagi phongdoktuna lakpani Adubu USA amasung Israel na Iran gi nuclear khulai saba sugya yadanaba khongthang adu lokhatnarakpani Foreign Minister Araghchi na makha tarduna Donald Trump na phongdoknarakhiba adugumna athubada wari sanaroi matam hena lokhigani hairi Iran gi lanmi singna makha taba Israel force singi attack singi matik chaba pawkhum pinanaba semsari Iran gi military gi maikaidagi phongdorokpagi matung ina karigumba Israel gi force singna makha tana attack chatharaklabadi makhoi gi maikaidagi Hena akanba amadi ka hena sohan mangamba pawkhum pinanabagi damak sem sabagi chang wangkhatle haina Israel da jackson wai phongdokre hauze USA na broker tawraga Israel amasung Iran ga nongmai ka palebliba si kadai fawba leigadoribano haiba tambangamdri mapung khabalan ama oirakpa yabagi chawna chingnaba leiribani maram aduna Iran gi military na jackson wahai asi phongdokladuna United Nations ki nuclear watchdog oriba International Atomic Energy Agency ga mari leinaba adusu Thadatkhrabani GU singi mathakta terror attack chathanaba Iran gi maikaidagi sem saba hore haina prosecutor singna phongdok ragli Germany gi federal prosecutor singna ngasi phongdorokpagi matung ina Iran gi intelligence ki damakta Denmark macha amana Berlin da leiriba GU target singi matangda information khomjillami haina chingnaba phongdorakre myoi adu Denmark ki city Arhasta mamang thagi kungataruk ta fakhibani maming Alias haina kawi mahakpu Germany da extradite tawduna mafam aduda charge frame tawgadoribani hiramasigi matangda Berlin da leiba Iran gi embassy gi maikaidagi makhoida sirakliba maral sing adu yumfam yaudabani haina phongdorakli German gi federal prosecutor singna makha tarduna faraba alina kumja 2025 ki horakpada Berlin da leiriba akhanaba GU gi mafam sing amadi miyoi singi mathakta spy gi oiba thabak thorom chathanaba order fanglagani haina thajaba phongdok ragli khongthang asi anauba nate haina su phongdoknarakli Kuki na mayum makai tumna mai thabi khibadagi lanjelaktuna relief camp ta leiriba amagi mathakta Kuki singna onkhalaga FIR file tawrakre
ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯩ ꯊꯥꯕꯤꯈꯤꯕꯗ ꯅꯠꯇꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯁꯦꯛꯃꯥꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ 4,000ꯗꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯊꯛꯇ ꯀꯨꯀꯤꯁꯤꯡꯅ ꯑꯣꯟꯈꯠꯂꯒ FIR ꯐꯥꯏꯜ ꯇꯧꯔꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯋꯥꯀꯟ ꯃꯤꯐꯝ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯃꯔꯨꯑꯣꯏꯅ CSOꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯕꯤꯛꯇꯤꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯕꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯑꯣꯏꯅꯥꯝ ꯁꯅꯥꯊꯣꯏ ꯃꯄꯨꯔꯣꯏꯕ ꯊꯣꯏꯊꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ 4,000 ꯃꯩꯇꯩ ꯂꯩꯀꯥꯏꯗ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯛꯂꯤꯕ ꯂꯝ ꯑꯗꯨꯒꯤ ꯄꯇꯥ ꯄꯥꯏꯕꯗ ꯅꯠꯇꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯈꯥꯁꯅꯥ ꯊꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ 4,000 ꯃꯩꯇꯩ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯌꯨꯝ ꯃꯀꯩ ꯑꯗꯨ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯂꯥꯟꯖꯦꯜꯂꯛꯂꯒ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯇꯦ ꯍꯥꯏꯅ ꯖꯨꯟ 18ꯗ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯃꯉꯣꯟꯗ FIR ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ, ꯏꯪꯈꯣꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯗ ꯂꯩꯔꯤꯕꯅꯤ, ꯃꯗꯨꯒꯤ ꯄꯇꯥꯅꯆꯤꯡꯕꯁꯨ ꯂꯣꯏꯅ ꯄꯥꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯔ ꯀꯨꯞꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯪꯂꯥ ꯂꯪꯖꯤꯟꯁꯤꯡ ꯑꯁꯤ ꯊꯤꯗꯣꯛꯄꯤꯌꯨ꯫ ꯉꯁꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯣꯛꯄ ꯌꯥꯏ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯐꯝꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯔꯝꯗꯦ ꯍꯥꯏꯅ ꯀꯨꯀꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯥꯔꯒꯗ꯭ꯔꯥ? ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯈꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟꯁꯤꯡ ꯂꯩ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯛꯈꯤꯕ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯗ ꯂꯩꯔꯤꯕ ꯄꯇꯥꯁꯤꯡ ꯑꯗꯨ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯠꯈꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯃꯁꯨꯡ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯉꯣꯟꯗ ꯂꯥꯛꯂꯤꯕ ꯀꯦꯁ ꯑꯁꯤ ꯃꯇꯨꯡ ꯊꯣꯛꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯔꯤꯕ ꯈꯨꯜꯁꯤꯡꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯁꯨ ꯀꯦꯝꯞꯁꯤꯡ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ELNCA ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯥꯒꯥꯁꯤꯡꯅ ꯇꯥꯔꯤꯕ ꯈꯨꯜꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯨꯀꯤ ꯁꯨ ꯀꯦꯝꯞꯁꯤꯡ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯀꯨꯀꯤꯒꯤ ꯁꯨ ꯀꯦꯝꯞꯁꯤꯡ ꯅꯥꯒꯥ ꯈꯨꯜꯁꯤꯡꯒꯤ ꯃꯅꯥꯛ ꯅꯛꯅ ꯍꯟꯖꯤꯟꯕ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯄꯨꯔꯛꯄꯗ ꯅꯠꯇꯅ ꯁꯥꯟꯇꯤ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯀꯌꯥ ꯄꯤꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯅꯥꯒꯥꯁꯤꯡꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯏꯁꯇꯔꯟ ꯂꯤꯌꯥꯡꯃꯥꯏ ꯅꯥꯒꯥ ꯆꯤꯐ ꯆꯤꯌꯔꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯏꯁꯇꯔꯟ ꯂꯤꯌꯥꯡꯃꯥꯏꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯁꯥꯟꯇꯤ ꯄꯥꯝꯖꯕ ꯃꯤꯌꯥꯝꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯀꯩꯗꯧꯉꯩꯗ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯑꯉꯝꯕ ꯁꯛꯇꯤꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯃꯁꯨꯡ ꯍꯛꯁꯤꯡ ꯉꯥꯛꯅꯕ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯔꯃꯟ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯀꯥꯡꯄꯣꯛꯄꯤꯗꯒꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯕ ꯅꯥꯒꯥ ꯇꯥꯕ ꯈꯨꯜ ꯀꯌꯥ ꯐꯥꯎꯔꯒ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯑꯃꯁꯨꯡ ꯃꯇꯨꯡꯗꯁꯨ ꯅꯥꯒꯥꯁꯤꯡꯒꯤ ꯄꯔꯤꯄꯨꯔꯤꯒꯤ ꯂꯝꯗ ꯖꯔꯃꯟ ꯇꯥꯏꯒꯔ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯁꯛꯈꯪꯕ ꯇꯧꯔꯣꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯃꯤꯡ ꯑꯃ ꯊꯣꯟꯖꯤꯜꯂꯛꯂꯤꯕꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ, ꯇ꯭ꯔꯦꯗꯤꯁꯟ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯤꯁꯟꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯅꯥꯒꯥ ꯇꯦꯔꯤꯇꯣꯔꯤꯗ ꯆꯠꯊꯔꯛꯄ ꯍꯥꯏꯕꯁꯤ ꯅꯥꯒꯥꯁꯤꯡꯗ ꯈꯠꯅꯕ ꯍꯧꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯃꯤꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯅꯝꯐꯨ ꯁꯥꯐꯨꯗ ꯆꯠꯊꯔꯛꯂꯕꯗꯤ ꯃꯗꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ꯫ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯑꯄꯥꯝꯕꯗ ꯃꯅꯤꯡꯇꯝꯕꯒꯤ ꯑꯌꯥꯕ ꯄꯤꯔꯕꯗꯤ ꯃꯗꯨꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯨꯂꯥꯏ 8ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 8ꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯁꯤꯡꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯋꯥꯔꯀꯤꯡ ꯋꯨꯃꯦꯟ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ ꯍꯥꯏꯔꯤ꯫ ꯐꯣꯔꯝ ꯑꯁꯤꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯃꯃꯥꯡ ꯊꯥ ꯖꯨꯟ 8ꯗ ꯏꯔꯥꯕꯣꯠ ꯚꯕꯟ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯐꯣꯔꯝ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝꯅ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯕ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ AITUC ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ L. ꯁꯣꯖꯤꯟ ꯀꯨꯃꯥꯔ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ K. ꯕ꯭ꯔꯣꯖꯦꯟ, ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯍꯦꯔꯥ ꯔꯥꯖ ꯕꯦꯒꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯤꯗꯃꯛ ꯖꯨꯂꯥꯏ 8 ꯁꯦꯟꯇ꯭ꯔꯦꯜ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ 10 ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯤꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯐꯦꯗꯦꯔꯦꯁꯟ ꯑꯃꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯨꯒꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ L. ꯁꯣꯖꯤꯟ ꯀꯨꯃꯥꯔꯅ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯄꯨꯈꯠꯅꯕ ꯗꯤꯃꯥꯟꯗꯁꯤꯡ ꯂꯥꯎꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯧꯒꯠꯅꯕꯁꯨ ꯑꯄꯤꯜ ꯇꯧꯈꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯗꯤꯃꯥꯟꯗꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯗꯤꯃꯥꯟꯗꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯑꯃꯁꯨꯡ 37ꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯑꯈꯟꯅꯕ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯂꯤꯡꯗꯨꯅ ꯑꯊꯨꯕꯗ ꯅꯤꯡꯇꯝꯅ
ꯆꯠꯁꯤꯟ ꯌꯥꯍꯜꯂꯨ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯁꯤꯟꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔꯅ ꯈꯪꯕꯤꯗꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯅ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯒꯗꯕ ꯂꯦꯕꯔ ꯀꯣꯗ 4 ꯈꯛꯇꯗ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕ ꯊꯧꯁꯤꯜ ꯌꯥꯔꯣꯏ ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯑꯦꯖꯦꯟꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯨ ꯁꯤꯟꯃꯤ ꯈꯨꯗꯤꯡꯃꯛ ꯁꯣꯁꯤꯌꯦꯜ ꯁꯦꯛꯇꯔ ꯑꯦꯛꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕꯗꯨ ꯐꯪꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟꯒ ꯂꯣꯏꯅꯅ ꯖꯨꯟ 8ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ ꯕꯦꯡꯒꯂꯨꯔꯨꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯃꯤ ꯀꯥ ꯍꯦꯟꯅ ꯇꯤꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯃꯃꯥꯡ ꯊꯥꯒꯤ 4ꯗ ꯔꯣꯌꯦꯜ ꯆꯦꯂꯦꯟꯖꯔꯁ ꯕꯦꯡꯒꯂꯨꯔꯨꯅ IPLꯒꯤ ꯋꯤꯅꯔ ꯑꯣꯏꯕ ꯉꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯆꯤꯟꯅꯁ꯭ꯋꯥꯃꯤ ꯁ꯭ꯇꯦꯗꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤꯕ ꯃꯤ ꯅꯦꯠꯁꯤꯟꯅꯕꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 18 ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯗ ꯃꯤ ꯀꯥ ꯍꯦꯟꯅ ꯇꯤꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯇ꯭ꯔꯤꯕꯨꯅꯦꯜ CAT ꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯁꯁꯄꯦꯟꯗ ꯂꯩꯔꯤꯕ ꯑꯦꯗꯤꯁꯅꯦꯜ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯋꯦꯁꯄꯨ ꯍꯥꯟꯅꯒꯨꯝ ꯃꯊꯧ ꯇꯧꯍꯟꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈ꯭ꯔꯦ ꯇ꯭ꯔꯤꯕꯨꯅꯦꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯖꯨꯟ 4ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ACP ꯕꯤꯀꯥꯁ ꯀꯨꯃꯥꯔ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯑꯗꯨ ꯃꯔꯝ ꯆꯥꯕ ꯋꯥꯠꯂꯤ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯐꯝꯗꯨꯗ ꯃꯊꯧ ꯇꯧꯈꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯒ ꯃꯔꯤ ꯂꯩꯅꯗꯦ ꯄꯨꯂꯤꯁ ꯃꯦꯖꯤꯁꯤꯌꯟ ꯅꯠꯇ꯭ꯔꯒ ꯂꯥꯏꯟ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯕꯤꯀꯥꯁ ꯀꯨꯃꯥꯔ ꯁꯁꯄꯦꯟ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇ꯭ꯔꯤꯕꯨꯅꯦꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏ 18 ꯁꯤꯍꯟꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯦꯡꯒꯂꯨꯔꯨꯒꯤ ꯍꯥꯟꯅꯒꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯗꯌꯥꯅꯟꯗ ꯐꯣꯔꯃꯔ DCP ꯁꯦꯟꯇ꯭ꯔꯦꯜ ST ꯁꯦꯈꯔ ꯐꯣꯔꯃꯔ ꯀ꯭ꯌꯨꯕꯣꯟꯄꯥꯛ ACP ꯕꯥꯜꯀ꯭ꯔꯤꯁꯅ ꯑꯃꯁꯨꯡ ꯐꯣꯔꯃꯔ ꯀ꯭ꯌꯨꯕꯣꯟꯄꯥꯛ ꯏꯟꯁꯄꯦꯛꯇꯔ ꯒꯤꯔꯤꯁꯄꯨꯁꯨ ꯍꯥꯟꯅꯒꯨꯝ ꯃꯊꯧ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯗꯥꯔꯃꯌꯥ ꯃꯁꯥꯃꯛꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯃꯗꯤ CATꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯀꯔꯅꯥꯇꯀꯥ ꯍꯥꯏ ꯀꯣꯔꯠꯇ ꯂꯩꯉꯥꯛꯅ ꯆꯦꯂꯦꯟꯖ ꯇꯧꯔꯕ ꯌꯥꯏ ꯍꯥꯏꯔꯤ